ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯁꯤꯡꯒꯤ ꯃꯦꯇ꯭ꯔꯤꯛꯁꯤꯒꯤ ꯉꯁꯤꯒꯤ ꯑꯈꯟꯅꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯡꯒꯤ ꯃꯦꯇ꯭ꯔꯤꯛ 60ꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯏꯇꯥꯔꯦ ꯁꯤꯡꯒꯤ ꯃꯦꯇ꯭ꯔꯤꯛꯁꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ ꯉꯁꯤꯁꯨ ꯁꯤꯡꯒꯤ ꯃꯦꯇ꯭ꯔꯤꯛ 60ꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯔꯤꯕ ꯏꯆꯦꯁꯤ ꯃꯌꯥꯝꯗ ꯁꯛ ꯑꯃꯇꯪ ꯇꯥꯛꯆꯒꯦ ꯏꯆꯦꯁꯤꯒꯤ ꯃꯃꯤꯡꯁꯤ ꯔꯤꯅꯥ ꯅꯤꯡꯊꯧꯖꯝ ꯏꯆꯦ ꯆꯍꯤ 90ꯃꯨꯛ ꯁꯨꯔꯦ ꯑꯗꯨꯒ ꯏꯆꯦꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯒꯅꯨꯗ ꯅꯨꯄꯥ ꯃꯌꯨꯝ ꯁꯨꯒꯅꯨꯗ ꯂꯩꯔꯒ ꯌꯨꯝ ꯄꯥꯟꯕꯅꯦ ꯑꯗꯣ ꯀꯣꯟꯅꯗꯤ ꯀꯥꯏꯅꯊꯪꯗꯗꯤ ꯁꯦꯔꯧꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯑꯣꯄꯔꯦꯇꯤꯞ ꯍꯥꯏꯔꯤꯕ ꯁꯦꯔꯧ ꯀꯣꯑꯣꯄꯔꯦꯇꯤꯞꯀꯤ ꯃꯐꯝꯁꯤꯗ ꯂꯝ ꯂꯧꯖꯔꯒ ꯏꯆꯦꯁꯤꯅ ꯉꯁꯥꯏꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄ ꯅꯨꯡ ꯂꯩꯉꯣꯏ ꯁꯨꯕꯒꯤ ꯊꯕꯛ ꯇꯧꯕꯒꯤ ꯇꯁꯦꯡꯅ ꯌꯥꯝ ꯋꯥꯕ ꯊꯕꯛꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯋꯥꯕ ꯁꯤꯟꯐꯝꯅꯤ ꯅꯨꯡ ꯂꯩꯉꯣꯏ ꯄꯦꯛꯄ ꯅꯨꯡꯁꯥ ꯃꯔꯛꯇ ꯑꯩꯈꯣꯏ ꯑꯋꯥꯕ ꯃꯩꯁꯥ ꯀꯌꯥ ꯑꯃ ꯂꯥꯡꯉꯒ ꯑꯉꯝꯕ ꯁꯦꯟ ꯇꯥꯜꯂꯒ ꯌꯨꯝ ꯄꯨꯅꯕ ꯍꯣꯠꯅꯔꯛꯀꯗꯧꯔꯤꯕꯅꯤ ꯌꯨꯝꯁꯦ ꯂꯩꯇ ꯂꯩꯇ ꯇꯦꯛ 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 ꯁꯥꯖꯔꯒ ꯃꯌꯥꯝꯒꯤ ꯃꯤꯔꯛ ꯇꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯇꯤꯟꯕ ꯉꯝꯂꯦ ꯍꯥꯏꯅ ꯉꯝꯃꯛꯄ ꯃꯇꯝꯁꯤꯗ ꯈꯪꯍꯧꯗꯅ ꯊꯣꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦꯒꯤ ꯇꯥꯡ 23 ꯑꯃꯗꯤ 19ꯒꯤ ꯑꯍꯤꯡꯒꯣꯟꯅꯕꯗ ꯆꯦꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡꯒꯤ ꯈꯥ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯀꯛꯆꯤꯡꯗ ꯂꯩꯕ ꯔꯤꯂꯤꯐ ꯁꯦꯟꯇꯔꯁꯤꯗ ꯆꯦꯜꯂꯒ ꯂꯩꯕꯅꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯕꯁꯨ ꯌꯥꯏ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯁꯤ ꯃꯥꯂꯦꯝ ꯊꯣꯏꯕꯤ ꯀ꯭ꯂꯥꯁ 10 ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 2 ꯀꯥꯔꯦ ꯆꯍꯤ 10ꯃꯨꯛ ꯁꯨꯔꯦ ꯏꯆꯥꯅꯨꯄꯤꯁꯦ ꯃꯥꯁꯤ ꯂꯥꯟꯒꯤ ꯍꯧꯔꯛꯄꯒꯤ ꯆꯦꯜꯂꯛꯄ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇ ꯑꯩꯈꯣꯏꯒꯤ ꯇꯨꯁꯟꯕꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯑꯩꯈꯣꯏ ꯆꯦꯜꯂꯛꯑꯦ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯄꯨꯛꯇ ꯑꯩꯈꯣꯏꯒꯤ ꯊꯤꯟꯖꯟꯕꯗꯒꯤ ꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯃꯆꯥ ꯑꯃꯁꯨ ꯇꯧꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯂꯥꯏꯛ ꯃꯥꯏꯟꯗꯦꯠ ꯃꯅꯤꯄꯨꯔꯒꯤ ꯒ꯭ꯔꯨꯞꯀ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯌꯦꯡꯈꯤꯕꯒꯤ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯉꯁꯤ ꯁꯤꯡꯒꯤ ꯃꯦꯇ꯭ꯔꯤꯛꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯏꯆꯦ ꯔꯤꯅꯥ ꯅꯤꯡꯊꯧꯖꯝꯕꯨ ꯃꯌꯥꯝꯗ ꯁꯛ ꯇꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯈꯤꯇꯪ ꯂꯥꯛꯆꯒꯦ ꯏꯆꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯆꯦꯅ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯗ ꯃꯦꯁꯦꯖ ꯊꯥꯔꯛꯏꯗꯣ ꯀꯅꯥꯅ ꯑꯣꯏꯗꯣꯏꯅꯣ ꯑꯩꯅ ꯏꯁꯥꯅ ꯑꯣꯏꯗꯣꯏꯅꯦꯕ ꯏꯆꯦꯅ ꯑꯩꯈꯣꯏꯗ ꯊꯥꯕꯤꯔꯛꯈꯤꯕ ꯃꯦꯁꯦꯖꯇꯣ ꯑꯝꯇꯪ ꯃꯤꯠ ꯅꯥ ꯎꯏꯁꯟꯕꯤꯔꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯀꯔꯤ ꯃꯔꯣꯜ ꯏꯕꯤꯔꯛꯈꯤꯕꯅꯣ ꯁꯤꯡꯒꯤ ꯃꯦꯇ꯭ꯔꯤꯛꯁꯇꯤꯗ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯏꯈꯤꯕꯅꯣ ꯃꯌꯦꯛꯁꯤꯡꯗꯣ ꯑꯝꯇꯪ ꯅꯤꯡꯁꯤꯡꯕꯤꯔꯒ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤꯗꯃꯛꯇ 360ꯗ ꯑꯩꯅ ꯃꯇꯦꯡ ꯈꯔ ꯅꯤꯖꯒꯤ ꯑꯩꯒꯤ ꯃꯤꯠꯁꯤꯒꯤ ꯑꯣꯄꯔꯦꯁꯟ ꯏꯆꯥꯒꯤꯁꯨ ꯇꯧꯈꯤꯕꯗ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯃꯤꯠꯀꯤ ꯑꯣꯄꯔꯦꯁꯟꯒꯤꯁꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯩ ꯏꯁꯥꯒꯤ ꯇꯦꯁꯀꯤ ꯕꯣꯡꯃꯩꯗ ꯄꯩꯁꯥ ꯂꯩꯇꯕꯗ ꯑꯩꯁꯤ ꯈꯣꯡꯉꯥꯎꯅ ꯂꯩꯕꯗꯒꯤ ꯍꯥꯏꯗꯤ ꯃꯤꯠꯁꯦ ꯎꯗ꯭ꯔꯦꯕ ꯀꯗꯣꯝ ꯅꯥꯀꯟ ꯊꯪꯕ ꯁꯥꯏꯠꯅꯣ ꯏꯆꯦꯒꯤ ꯌꯦꯠꯁꯦ ꯌꯦꯠꯁꯦ ꯁꯨꯡꯎ ꯎꯗ꯭ꯔꯕ꯭ꯔꯥ ꯁꯨꯡꯎ ꯎꯗꯦ ꯍꯥꯏꯗꯤ ꯏꯆꯦ ꯑꯣꯏꯁꯦ ꯈꯨꯝꯖꯟꯕ ꯃꯇꯝꯗ ꯁꯤ ꯁꯨꯝ ꯈꯨꯝꯕ ꯃꯇꯝ ꯅꯪ ꯎꯗ꯭ꯔꯦꯕ ꯀꯩꯝ ꯎꯗ꯭ꯔꯦꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯩꯅ 360ꯗ ꯃꯇꯦꯡꯈꯔ ꯅꯤꯖꯈꯤꯕ ꯄꯤꯕꯤꯌꯣꯗ ꯍꯥꯏꯖꯕꯅꯤ ꯍꯥꯏꯗꯤ ꯌꯦꯠ ꯊꯪꯕ ꯃꯤꯠꯁꯦ ꯎꯕꯒꯤ ꯄꯥꯡꯒꯜꯁꯦ ꯂꯩꯇ꯭ꯔꯕꯅꯤꯅ ꯗꯣꯛꯇꯔꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯍꯥꯏꯕꯤꯔꯛꯏꯅꯣ ꯗꯣꯛꯇꯔꯅ ꯂꯦꯟꯁ ꯍꯥꯞꯁꯤ ꯑꯇꯩꯒꯤ ꯆꯥꯔꯖꯇꯤ ꯑꯩꯈꯣꯏ ꯇꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯆꯠꯄꯒꯤ ꯈꯣꯠꯄꯒꯤ ꯕꯔꯥ ꯊꯕꯛ ꯁꯨꯗ꯭ꯔꯕꯅꯤꯅ ꯂꯣꯏꯅꯃꯛ ꯔꯤꯞꯇ ꯂꯩꯔꯕꯅꯤꯅ ꯑꯋꯥ ꯑꯅꯥꯁꯤꯒꯤ ꯌꯦꯡꯉꯒ ꯉꯝꯗꯕꯁꯤꯗ ꯑꯩꯅ ꯃꯇꯦꯡ ꯑꯣꯄꯔꯦꯁꯟꯒꯤꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯉꯥꯏꯒꯤꯗꯃꯛꯇ ꯑꯩꯅ 360ꯗ ꯍꯥꯏꯖꯕꯅꯦ ꯑꯗꯣ ꯑꯣꯄꯔꯦꯁꯟꯒꯤꯁꯤ ꯂꯦꯟꯁꯀꯤꯁꯦ ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯒ ꯂꯦꯟꯁꯇꯨ ꯃꯣꯏꯗ ꯁꯔꯀꯥꯔꯒꯤ ꯄꯤꯕꯁꯤꯒꯗꯤ ꯆꯥꯟꯅꯗ꯭ꯔꯦ ꯑꯗꯨꯅ ꯑꯣꯄꯔꯦꯁꯟꯁꯦ ꯑꯃꯨꯛ ꯍꯟꯅꯁꯨ ꯇꯧꯕ ꯌꯥꯔꯣꯏꯗꯕꯅꯤꯅ ꯋꯥꯟꯁ ꯑꯃꯨꯛ ꯇꯧꯈꯤꯕꯗ ꯂꯣꯏꯔꯦ ꯍꯥꯏꯕꯅꯤꯅ ꯑꯐꯕ ꯂꯦꯟꯁꯇꯣ ꯍꯥꯞꯐꯧꯁꯤ 15,000-15,000ꯃꯨꯛ ꯇꯥꯕꯁꯦ ꯍꯥꯞꯐꯧꯔꯒꯗꯤ ꯅꯪꯒꯤ ꯃꯇꯝꯗꯨꯒꯗꯤ ꯆꯥꯟꯅꯅꯉꯥꯏꯒꯤ ꯈꯣꯠꯅꯉꯥꯏꯒꯤ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯑꯗꯨꯅ ꯎꯄꯥꯏ ꯑꯃ ꯂꯩꯇꯕꯗꯒꯤ ꯑꯩꯁꯦ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯗ꯭ꯔꯦ ꯆꯥꯕ ꯊꯛꯄ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯁꯨꯝ ꯈꯜꯂꯛꯄꯗ ꯑꯩꯁꯦ ꯀꯔꯤꯝꯕ ꯎꯄꯥꯏ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗ ꯑꯩꯅ 360ꯒꯤꯁꯤꯗ ꯑꯩꯅ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯏꯆꯦꯅ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯉꯦ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯏ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯕ ꯑꯗꯒꯤꯅꯦ ꯑꯩꯁꯤ ꯀꯔꯝꯃꯥꯏꯅ ꯇꯧꯁꯤꯒꯦꯗ ꯁꯨꯝ ꯈꯟꯅ ꯀꯥꯟꯗ ꯑꯩꯁꯤ ꯏꯆꯥꯁꯤꯒꯤ ꯑꯣꯄꯔꯦꯁꯟꯒꯤ ꯃꯇꯥꯡꯁꯤꯗ ꯏꯆꯥꯒꯤ ꯑꯣꯄꯔꯦꯁꯟꯁꯦ ꯀꯗꯥꯏꯗ ꯇꯧꯕꯅꯣ ꯍꯥꯏꯐꯦꯠꯇꯪ ꯎꯍꯟꯕꯤꯌꯨ ꯔꯤꯝꯁꯇ ꯃꯌꯥꯝ ꯍꯥꯏꯐꯦꯠꯇꯪ ꯁꯣꯛꯄ ꯖꯒꯥꯗꯣ ꯍꯥꯏꯐꯦꯠꯇꯪ ꯎꯍꯟꯕꯤꯌꯣ ꯑꯝꯇ ꯂꯩꯈꯠꯂꯣ ꯏꯆꯥ ꯊꯣꯏꯕꯤ ꯑꯝꯇ ꯂꯩꯈꯠꯂꯣ ꯌꯦꯡꯁꯦ ꯔꯤꯝꯁꯇ ꯑꯣꯄꯔꯦꯁꯟ ꯇꯧꯈꯤꯕ ꯃꯄꯥꯗꯣ ꯑꯝꯇ ꯌꯦꯡꯁꯦꯕ ꯑꯣ ꯍꯨꯠꯂꯒ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯈꯤꯕꯅꯣ ꯁꯤꯕꯣ ꯃꯕꯨꯛꯇꯨ ꯌꯥꯝ ꯇꯣꯡꯈꯠꯂꯛꯄ ꯅꯥꯏꯗꯨ ꯅꯨꯡ ꯑꯣꯏꯅ ꯆꯪꯉꯤꯕ ꯅꯠꯇꯦ ꯀꯃꯥꯏꯅ ꯇꯧꯕ ꯅꯥꯏ ꯉꯥꯛꯇ ꯂꯩꯔꯝꯃꯦ ꯅꯥꯏ ꯉꯥꯛꯇ ꯀꯃꯥꯏꯅ ꯑꯣꯄꯔꯦꯁꯟ ꯅꯨꯃꯤꯠꯇ ꯅꯥꯏ ꯇꯤꯡꯀꯣꯠ 2 ꯂꯧꯊꯣꯛꯑꯦ ꯑꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯏꯞ ꯐꯨꯝꯃꯒ ꯄꯥꯏꯞꯇ ꯑꯗꯨꯝ ꯁꯠꯇꯣꯛꯑꯦ ꯄꯥꯏꯞꯇ ꯇꯥꯍꯜꯂꯦ ꯑꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯌꯨꯝ ꯃꯩ ꯊꯥꯈ꯭ꯔꯦꯅ ꯂꯥꯟ ꯆꯦꯜꯂꯛꯄꯗ ꯃꯥꯁꯤ ꯇꯨꯁꯤꯟꯕꯗ ꯅꯨꯡ ꯉꯥꯛꯇꯅꯤꯅꯕꯀꯣ ꯇꯨꯔꯦꯟꯒꯤꯗꯨꯗ ꯃꯥꯁꯤ ꯌꯩꯁꯤꯟꯈꯤꯕ ꯎꯄꯥꯛꯅ ꯎꯞꯄꯒ ꯇꯨꯏꯌꯦꯕ ꯆꯦꯜꯂꯛꯄꯩ ꯃꯑꯣꯡꯁꯦ ꯏꯆꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯨꯠꯇꯣ ꯁꯝꯃꯒ ꯑꯗꯨꯝ ꯈꯨꯠꯇꯣ ꯑꯩꯈꯣꯏ ꯁꯝꯅꯔꯒ ꯁꯨꯝ ꯍꯥꯏꯗꯤ ꯑꯃꯝꯕꯗꯨꯗ ꯇꯨꯔꯦꯟꯗꯣ ꯑꯩꯈꯣꯏ ꯅꯨꯡ ꯄꯦꯠꯈꯤꯕꯒꯤ ꯀꯩ ꯀꯣꯝ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯀꯤꯔ ꯂꯥꯟꯊꯣꯛꯂꯛꯄꯁꯤꯗ ꯃꯥꯁꯤ ꯌꯩꯁꯤꯟꯕꯅꯦꯕ ꯑꯩꯈꯣꯏ ꯃꯥꯏꯁꯦ ꯎꯞꯄꯒ ꯇꯨꯕꯗ ꯃꯥꯁꯤ ꯑꯩꯁꯨ ꯆꯤꯡꯈꯠꯂꯒ ꯑꯗꯨꯝ ꯃꯥꯁꯤ ꯆꯦꯟꯃꯤꯟꯅꯔꯛꯑꯕ ꯆꯦꯟꯃꯤꯟꯅꯔꯒ ꯑꯩꯈꯣꯏ MLAꯒꯤꯗ ꯂꯥꯏ ꯄꯨꯟꯕꯅꯦꯕ
이제 마담두다고 사기 이제기 밑 예탕바 이제기 우드리바 밑세 시시마디 아이코이나수 나우파 모이나 하이타레 이제나 하이동 사이용니고 하이렉보다 아이네 이제다 파오 해 팡바가 이제기 모바일 넘버 러레 콜 떠레 이제 아토파 캠 하이데 코이다 락비오 하이제이고 바라 까이까 아마 말로이 부톡자게 이제기 쿠타 pesa amta leite haido kaisu problem natte aikoida haibiragade koina angamba mateng pangjage haina haijai ko matamdu de cheda kari phawi ichena thajawongi makhada singimai sri si as ai thab ama chatke ai kana de gi hairu sige da ne chatke da akoi gi kem du gi get lan tho bane ada inauna sumai phone tor pa de gen ai je ekta haram man da ai si yum changjilaga whatsapp ta phone kano do che chang du thare tha baga pa ijana bi se loisinlalle aduga akoi ne adum hawalaga adum lae oh thaba to pa hundo maga singimai sri si na ko re na de chelakpane ai ado iche ye thama mit se iche ubagi pangal leitre doctor na operation ama tawraga di urani na haibiri ne bana tha mit se pura mangdri ngai da akhoi pura akhoi laing bangam bagi pangan dogi wang landri ngai da singimai sri si da matam chana pau pibirak padagi iche gi mateng jo khoina pang mangam jaga dore ba ko iche ado akhoina ngasi gi program sigi maru oina Singimai 360 haibase iche aina wangang jabai wane ba aidi marakta leiraga wangang jabai wane akhoi kem ngam de haitare sengna habde iche akhoi su mayam da sak tak tana khotana tawdri se iche kari gi no da platform se mayam gi ne haiba hoji yengbi ba mayam sina su akhoi na video se khatang number matam da Google Pay number hapiro pesa hapsage mayam akhoi ngasi ba Google Pay akhoi gi openly sungai haide ba mayam na hoi akhoi gi mi gi mateng pang ba samna ha de iche da ngasai bhara leite haijaba de akhoi na 1000 GP ga tawjari ba kholi ba mayam do mayam na nungsi bi da mateng pang birakpa Singimai 360 Humanity Fund na mi gi mateng pang be account ma lei ba akhoi na public ta khasu haide ba si se manung da pangning ba chin law sing na khang na pang birakpa khaktane ba khoi na loi ba mateng se akhoi na su openly si number si da pesa pibiyo haidana kanam da khoi na hai ba leite ba masana khang na pibi ge haina pangbi ge haina haibirak pa mi sing dugi mateng khaktane ba khoi na lojari se manung ado pange hai ga su che mayam da mu law thue sumaina pange e lupa changa pange e chama pange e lising am pange kai loi law thok chai mayam da ado iche lep pa leitana ngasi bok cha thajarak pasina iche mayam na su khoi gi platform se manipur miyam gi apun ba platform ne haina khoi na su thamja da ba iche na su chingna ba leitana e khoi gi su yauri bani khanna naw pa gi ne khanna dum haibi se yam nungai je hai tare iche yet thang ba mit si ngasi se ai mayam su law thok charage Singimai 360 gi team member mayam lei che kwa khoi team member se mi lising ni pan hin lei che aina marak ta wanga am khopa to bai wani mi lising ni pan si gi manung da kana gum khar nei che lupa changa pang ba se dum mayam mang da dum haihaning ba su dum lei aduga manung da haidi manung da hai tare aina pang hai ji mayam da haidok pi ganu ko haiba mi kangu kharam su lei ba na khoina tawri do da mateng pang bai wani akhoi na tawba ngamba dum tawni adum hairo haiba pukchel chawba chinau lei hai tare che iche gi ngasi gi yet thangba mit ki khara do isu pang bangam ngodori ba siza hospital le che chapiru re kwa ngasi se siza hospital da doctor maming kai ha ne che yeng bi da khang di doctor maming se aisu hobi to pasina mayam bek ta hobo ge hai bi ra ko mali ko do inbox ta message thajala ga thambiyo jan ning ombam aduga mayam da thamjaning ba se khoi ngasi live thajari se khoi GP number hapsage mateng pangbiyo hai bi na to doctor maming si irok ta ba khang de Caesar Eye Care Foundation. Icheng asigi sidi aseng bagidi ichegi mapan gi oiba saru khara yengaga kamaina tawgadabano kari layenga tawgadabno karamba lens hapaga yagadabno haibagi preliminary examination neba doctor maminga di ibiraktre ado iche sumai tawrse samjalase iche ning thaujam rina laimasu yumda hannabagi last bus se phangaroi na matha kan sari ko mayam kari ba kakching line gi last bus ki khangnaba number ga lei tari am tang haibiro kara yoroge haga khoi singi mai ofam kai machin dai che tindok charaga so machin mau hai tare tindok charaga yumdo yoroi ne am pakhacha ba hai ta gari phangoroi na bus phangdaga su iche khoi magic ka chen mane dum connecting da ko thawal bau tong thawal da yam phangi da mai na adogi di do marang kai lei ba khoi bus ta muk tang tong gi sen dong di nuai ko ado iche yet thangwa mit se tak doctor na tang kaya da lau haibiri moi gidi ain ahamba de rims te yeng bane rims gidi moina Monday to stay si sida Monday ne Thursday ne ani si ta ba sida ani si manung se noina lang man any matam da lau hai adu khara thuna di tawra se moina de tum hai Monday Tuesday hai se iche tang manga taruk smai oi done hoi kai numit ta chakke khanbiri gi cha
ꯑꯩꯗꯤ ꯎꯗꯕꯒꯤ ꯍꯥꯏꯔꯣꯗꯤ ꯌꯥꯝ ꯊꯨꯅ ꯆꯠꯅꯤꯡꯉꯕ ꯌꯦꯠꯁꯦ ꯃꯤꯠ ꯑꯣꯏꯁꯦ ꯈꯨꯝꯖꯟꯕ ꯃꯇꯝꯗ ꯌꯦꯠꯁꯦ ꯁꯨꯡꯎ ꯎꯗ꯭ꯔꯕꯅꯤ ꯎꯗ꯭ꯔꯦ ꯑꯗꯨꯒꯤ ꯂꯦꯟꯁꯇꯣ ꯍꯦꯛ ꯍꯥꯞꯄꯗꯒꯤꯗꯤ ꯏꯆꯦ ꯃꯇꯝ ꯈꯔ ꯈꯨꯝꯖꯜꯂꯒꯗꯤ ꯊꯝꯕꯅꯦꯕꯀꯣ ꯑꯗꯨꯒ ꯈꯔ ꯂꯩꯔꯒ ꯅꯨꯃꯤꯠ 35ꯔ ꯊꯥ ꯑꯃꯔ ꯀꯩꯅꯣꯝ ꯊꯝꯕꯅꯦ ꯑꯩꯁꯨ ꯀꯥꯎꯔꯦ ꯃꯃꯥꯡꯗ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝ ꯏꯆꯦꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯧꯔꯤꯕ ꯁꯛꯎꯗꯕ ꯏꯌꯥꯝꯕ ꯍꯥꯏꯇꯥꯔꯦ ꯁꯛꯎꯗꯕ ꯏꯌꯥꯝꯕ ꯍꯥꯏꯅ ꯊꯝꯖꯒꯦꯀꯣ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯈꯣꯏꯅ ꯁꯛ ꯇꯥꯛꯀꯦꯗꯤ ꯁꯨꯡꯌꯥ ꯌꯥꯗꯕ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯁꯦꯝ ꯋꯥꯈꯜꯂꯣꯟꯅꯦꯕ ꯑꯩꯈꯣꯏ ꯈꯣꯟꯖꯦꯜ ꯈꯛꯇꯪ ꯇꯥꯏ ꯑꯗꯣ ꯃꯥꯒꯤꯗꯤ ꯌꯥꯝ ꯁꯥꯊꯤꯔꯤꯕꯅ ꯏꯆꯦ ꯈꯣꯟꯖꯦꯜꯁꯨ ꯇꯥꯍꯟꯗꯕꯤꯅꯦꯕ ꯑꯩꯒ ꯃꯥꯒ ꯑꯃꯨꯛꯇ ꯎꯅꯁꯦ ꯍꯥꯏꯕꯁꯨ ꯐꯪꯗ꯭ꯔꯤꯕ ꯃꯥꯒ ꯑꯩꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯏꯆꯦ ꯍꯣꯏꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯃꯌꯥꯝ ꯑꯃ ꯂꯥꯏꯕꯛ ꯊꯤꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯄꯨꯝꯅꯃꯛꯃꯛ ꯄꯥꯡꯕ ꯅꯠꯇ꯭ꯔꯒꯁꯨ ꯏꯁꯣꯔꯅ ꯇꯝꯕ ꯈꯔ ꯄꯥꯡꯕ ꯉꯝꯅꯅꯕꯒꯤ ꯃꯥꯅꯁꯨ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ ꯃꯥꯏ ꯃꯃꯤꯡ ꯄꯟꯕꯤꯒꯅꯨ ꯑꯗꯨꯒ ꯂꯩꯐꯝ ꯄꯟꯕꯤꯒꯅꯨ ꯑꯩꯒꯤꯗꯤ ꯑꯉꯝꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯕꯅꯤ ꯍꯥꯏꯅ ꯂꯣꯠꯂꯒ ꯄꯥꯡꯕ ꯍꯥꯏꯇꯥꯔꯦ ꯏꯆꯦ ꯃꯥꯁꯨ ꯀꯩꯁꯨ ꯎꯒꯦ ꯐꯪꯉꯣꯏ ꯏꯆꯦꯅꯁꯨ ꯃꯉꯣꯟꯗ ꯐꯣꯟ ꯅꯝꯕꯔ ꯑꯝꯇ ꯄꯤꯕꯤꯌꯨ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏꯗ ꯄꯤꯕꯤꯒꯅꯣꯅ ꯍꯥꯏꯕ ꯃꯥꯅ ꯑꯩꯅ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯖꯁ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯦꯅꯁꯨ ꯉꯁꯥꯏꯒꯤ ꯏꯌꯥꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯦꯒꯤꯗꯤ ꯏꯕꯨꯡꯒꯨꯝꯕ ꯑꯣꯏꯒꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯏꯆꯦꯒꯤ ꯏꯕꯨꯡꯗꯨꯗ ꯏꯆꯦꯒꯤꯗꯃꯛꯇ ꯄꯥꯡꯕꯤꯔꯤꯕꯁꯦ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯊꯨꯕ ꯃꯇꯝꯗꯗꯤ ꯎꯔꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯃꯤꯟꯅꯁꯤꯀꯣ ꯌꯦꯠ ꯊꯪꯕ ꯃꯤꯠꯁꯦ ꯏꯆꯦꯅ ꯉꯁꯥꯏꯒꯤ ꯏꯕꯨꯡꯁꯤꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯔꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯋꯥꯍꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯏꯕꯨꯡꯁꯤꯅ ꯑꯣꯏꯗꯤ ꯄꯨꯟꯁꯤꯁꯤꯒꯤ ꯀꯥꯎꯁꯨ ꯀꯥꯎꯔꯣꯏ ꯌꯥꯏꯐꯕꯗꯁꯨ ꯑꯣꯏꯁꯅꯨ ꯍꯣꯏ ꯇꯥꯃꯣꯅ ꯇꯧꯔꯨꯕ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯕꯤꯌꯨ ꯑꯁꯤ ꯍꯥꯏ ꯍꯣꯏ ꯑꯗꯣ ꯏꯆꯦ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯍꯧꯖꯤꯛ ꯄꯨꯡ 4:30ꯗ ꯕꯁ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯤ 4:30 ꯐꯥꯎꯒꯤ ꯕꯁ ꯂꯩ 4:30ꯒꯤ ꯕꯁꯇꯣ ꯗ꯭ꯔꯥꯏꯚꯔꯗꯨꯒ ꯅꯠꯇ꯭ꯔꯒ ꯀꯟꯗꯛꯇꯔꯒꯤ ꯅꯝꯕꯔꯗꯨ ꯂꯩꯔꯒꯗꯤ ꯑꯝꯇ ꯀꯝꯄ꯭ꯂꯦꯟ ꯄꯤꯕꯤꯔꯛꯎꯕ ꯑꯝꯇ ꯄꯥꯎꯗꯣ ꯐꯥꯎꯅꯖꯒꯦ ꯁꯣꯔꯣꯛ ꯃꯆꯤꯟꯗ ꯉꯥꯏꯕ ꯌꯥꯅꯕ ꯑꯗꯣ ꯏꯆꯦ ꯃꯤꯠꯁꯦ ꯍꯧꯖꯤꯛ ꯍꯌꯦꯡ ꯎꯔꯀꯥꯟꯗ ꯑꯝꯇꯪꯒ ꯂꯥꯛꯄꯤꯌꯨꯀꯣ ꯍꯣꯏ ꯂꯥꯛꯆꯒꯦ ꯁꯤꯗ ꯂꯥꯛꯑꯒ ꯃꯤꯠꯁꯦ ꯍꯥꯏꯗꯤ ꯌꯦꯠ ꯊꯪꯕ ꯃꯤꯠꯁꯦ ꯎꯔꯝꯗꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯎꯔꯦ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯁꯨꯃꯥꯏꯅ ꯂꯥꯌꯦꯡꯕꯅꯤ ꯑꯗꯣ ꯂꯥꯌꯦꯡꯕꯁꯦ ꯍꯧꯖꯤꯛꯇꯤ ꯎꯕ ꯐꯪꯉꯦ ꯍꯥꯏꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯨꯃꯁꯨ ꯍꯥꯏꯃꯤꯟꯅꯁꯦꯕ ꯑꯗꯣ ꯏꯆꯦ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏꯒꯤ ꯃꯤꯠꯁꯤꯒꯤ ꯋꯥꯐꯝꯁꯦ ꯈꯤꯇꯪ ꯅꯥꯊꯩꯔꯒꯀꯣ ꯏꯆꯦꯅ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯏꯆꯥꯅꯨꯄꯤꯅ ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯃꯐꯝꯁꯦ ꯈꯥ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯀꯛꯆꯤꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇꯅꯤ ꯅꯠꯇ꯭ꯔꯥ ꯃꯤ ꯀꯌꯥꯃꯨꯛ ꯂꯩ ꯑꯗꯨꯒ ꯀꯛꯆꯤꯡꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯌꯥꯝꯕꯅ 이제 ꯂꯥꯟꯁꯦ ꯀꯟꯁꯤꯟꯕꯗꯧꯅ ꯇꯧꯏꯀꯣ ꯃꯤ ꯁꯤꯕꯒꯤ ꯆꯥꯡꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯝ ꯊꯋꯥꯏ ꯊꯥꯈꯤꯕꯒꯤ ꯑꯊꯧꯕ ꯊꯋꯥꯏ ꯆꯠꯈꯤꯕꯒꯤ ꯃꯌꯥꯝꯁꯦ ꯄꯥꯎꯁꯦ ꯅꯤꯟꯗꯅ 이제 ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯆꯠꯂ ꯃꯇꯦꯡ ꯄꯥꯡꯒꯗ꯭ꯔꯥ ꯍꯥꯏ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯌꯦ ꯑꯗꯣ ꯏꯆꯦꯅ ꯂꯥꯛꯄꯤꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯏꯆꯦ ꯍꯣꯏꯒꯤ ꯈꯥ ꯃꯅꯤꯄꯨꯔ ꯀꯣꯂꯦꯖ ꯀꯛꯆꯤꯡ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯏꯆꯦ ꯑꯋꯥꯠ ꯑꯄꯥꯁꯦ ꯀꯔꯤ ꯀꯔꯤꯒꯗꯤ ꯂꯩ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯏꯆꯦꯒꯤ ꯑꯣꯏꯅ ꯄꯔꯁꯅꯦꯜꯂꯤ ꯋꯥꯠꯄꯅ ꯀꯔꯤꯅꯣ ꯑꯗꯨꯒ ꯑꯇꯩ ꯑꯇꯩ ꯑꯋꯥꯠꯄꯁꯤꯡ ꯃꯌꯥꯝ ꯑꯩ ꯄ꯭ꯔꯦꯁꯦꯟꯂꯤ ꯑꯩꯈꯣꯏꯒꯤ ꯋꯥꯠꯄꯗꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯃꯤꯠꯁꯤꯒꯤꯕꯨ ꯐꯔꯗꯤ ꯏꯆꯥꯒꯤꯁꯨ ꯐꯒꯔꯦ ꯑꯩꯒꯤ ꯃꯤꯠꯁꯤꯗꯕꯨ ꯐꯔꯒꯗꯤ ꯑꯩꯒꯤ ꯑꯋꯥꯠꯄ ꯍꯥꯏꯕꯗꯣ ꯂꯩꯇ꯭ꯔꯕꯒꯨꯝꯕꯅꯤ ꯍꯥꯏꯔꯤꯁꯤ ꯌꯥꯔꯦ ꯑꯗꯣ ꯃꯌꯥꯝꯒꯤꯗꯤ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯁꯤꯗꯤ ꯀꯃꯤꯇꯤꯅꯁꯨꯅꯦ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯩ ꯑꯗꯨꯕꯨ ꯋꯥꯠꯂꯛꯄ ꯍꯥꯏꯁꯦ ꯃꯔꯣꯏ ꯃꯄꯥꯡ ꯍꯥꯏꯗꯤ ꯗꯤꯁꯤꯅ ꯄꯤꯗꯕ ꯈꯣꯠꯇꯕ ꯁꯨꯝꯕꯁꯤ ꯂꯩꯕ ꯈꯣꯠꯄ ꯗꯤꯁꯤꯅ ꯄꯤꯗꯕ ꯑꯥꯏꯇꯦꯝꯗ ꯀꯔꯤ ꯀꯔꯤꯅꯣ ꯑꯥꯏꯇꯦꯝꯗ ꯑꯂꯨ ꯄꯤꯗꯦ ꯇꯤꯜꯍꯧ ꯄꯤꯗꯦ ꯃꯣꯔꯣꯛ ꯄꯤꯗꯦ ꯉꯥꯔꯤ ꯁꯨꯝꯕꯁꯤ ꯄꯤꯗꯦꯕ ꯁꯤꯒꯤ ꯂꯩꯕꯒꯤ ꯈꯣꯠꯄꯒꯤ ꯑꯋꯥꯠ ꯑꯄꯥꯁꯦ ꯑꯗꯣ ꯃꯅꯥ ꯃꯁꯤꯡꯗꯤ ꯑꯝꯇ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯀꯩꯒꯤꯅꯣꯗꯤ ꯑꯩꯈꯣꯏꯅ ꯈꯔ ꯊꯥꯔꯒ ꯆꯥꯕ ꯑꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯥꯐꯝ ꯂꯩꯕ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯧ ꯂꯩꯌꯦ ꯏꯪꯈꯣꯜ ꯃꯇꯦꯛꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯏꯁꯥꯒꯤ ꯑꯣꯏꯅ ꯈꯥꯖꯤꯜꯂ ꯇꯧꯕ꯭ꯔꯥ ꯀꯃꯤꯇꯤꯅ ꯄꯣꯠ ꯆꯩ ꯑꯗꯒꯤ ꯃꯦꯇꯔꯤꯌꯦꯜ ꯄꯨꯂꯞ ꯂꯩꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧꯔꯒ ꯊꯥꯕ ꯀꯣꯕꯤ ꯊꯥꯏ ꯍꯪꯒꯥꯝ ꯊꯥꯏ ꯑꯂꯨ ꯊꯥꯏ ꯍꯧꯖꯤꯛ ꯑꯂꯨ ꯊꯥꯔꯦ ꯑꯗꯩ ꯃꯊꯪ ꯑꯗꯨꯃꯥꯏꯅ ꯃꯅꯥ ꯃꯁꯤꯡꯗꯨꯅ ꯑꯗꯨꯝꯕꯗꯒꯤ ꯂꯩꯔꯒ ꯆꯥꯔꯦ ꯑꯗꯩ ꯕꯖꯥꯔꯗꯩ ꯀꯩꯗꯩ ꯂꯩꯇ꯭ꯔꯦ ꯑꯗꯩ ꯍꯋꯥꯏꯁꯤꯅ ꯑꯌꯥꯝꯕ ꯆꯥꯔꯦ ꯑꯗꯣ ꯗꯣꯂꯤ ꯂꯥꯏ ꯈꯨꯔꯝꯅ ꯍꯥꯏꯕꯤꯔꯛꯑꯦ ꯁꯤꯡꯖꯃꯩ ꯁꯤꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯕꯗꯤ ꯀꯩ ꯀꯥꯏꯒꯦ ꯍꯥꯏ ꯁꯨꯡꯀꯥꯏ ꯀꯥꯏꯕ ꯂꯩꯇꯦ ꯗꯣꯂꯤ ꯂꯥꯏ ꯈꯨꯔꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯤꯡꯖꯃꯩ ꯂꯩꯖꯔꯤꯁꯦ ꯃꯤ ꯑꯃꯈꯛꯀꯤ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯏꯆꯦꯁꯦ ꯑꯩꯈꯣꯏꯅ ꯃꯐꯝ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯕꯁ ꯑꯃꯗ ꯈꯨꯠꯁꯤꯟꯅꯖꯈ꯭ꯔꯅꯤ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯊꯕꯛ ꯑꯃꯃꯨꯛ ꯑꯩꯈꯣꯏꯅ ꯂꯥꯏꯚ ꯊꯥꯖꯔꯛꯀꯅꯤꯀꯣ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯃꯌꯥꯝꯅ ꯃꯊꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯉꯥꯏꯕꯤꯌꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯊꯤꯟꯅꯤꯡꯉꯤ ꯏꯆꯦ ꯃꯁꯤ ꯋꯥ ꯃꯐꯝ ꯊꯤꯟꯕꯗꯣ ꯌꯥꯝ ꯄꯥꯝꯃꯤ ꯃꯌꯥꯝꯒꯤ ꯑꯥꯏꯗꯤꯌꯥꯗꯣ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯗꯣ ꯐꯤꯖꯤꯕꯜ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯥꯟꯅ ꯀꯩꯅꯣꯗ ꯏꯆꯦꯒꯤꯁꯦ ꯍꯥꯟꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯠꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯆꯠꯀꯗꯧꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯄꯦꯁꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ ꯊꯝꯖꯕꯅꯦꯕ ꯑꯗꯨꯅ ꯏꯆꯦꯒꯤꯁꯦ ꯇꯉꯥꯏ ꯐꯗꯅ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯃꯃꯥꯡꯗ ꯏꯟꯈꯠꯂꯒ ꯉꯁꯥꯏꯒꯤ ꯇꯉꯥꯏ ꯐꯗꯕ ꯏꯆꯦꯁꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯇꯧꯖꯔꯝꯃꯒ ꯃꯈꯥ ꯇꯥꯕ ꯉꯔꯥꯡ ꯂꯦꯞꯅꯈꯤꯕ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯣ ꯑꯩꯈꯣꯏꯅ ꯃꯝꯗ꯭ꯔꯤꯉꯩꯗ ꯂꯣꯏꯁꯤꯟꯒꯗꯕ ꯑꯗꯨꯅ ꯃꯜꯇꯤꯄꯜ ꯇꯥꯁꯛꯅꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯤꯡ ꯃꯦꯇ꯭ꯔꯤꯛꯁꯤꯅ ꯂꯥꯏꯚ ꯊꯥꯔꯒ ꯂꯣꯏꯁꯤꯟꯖꯔꯤꯁꯦ ꯂꯥꯏꯚ ꯊꯥꯈꯤꯕ ꯑꯣꯏꯇꯥꯔꯦ ꯁꯠ ꯂꯣꯏꯁꯤꯟꯕ ꯉꯝꯃꯦ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯂꯧ ꯇꯥꯔꯗꯤ ꯏꯗꯤꯇꯤꯡ ꯑꯃ ꯇꯧꯕꯅꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯊꯥꯒꯠꯄꯅꯦ ꯃꯇꯝ ꯌꯥꯝ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤ ꯃꯦꯇ꯭ꯔꯤꯛꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯏꯚ ꯊꯥꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯊꯕꯛꯁꯦ ꯅꯣꯡꯃꯗ ꯃꯌꯥꯝ ꯇꯧꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯃꯁꯨ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯤ ꯑꯃꯈꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯏꯆꯦꯒꯤꯗꯃꯛꯇ
A to Z ลอยมาปั๊มลงติ่งบดีงำกิตบยายด้วยสู้อิเจกิสาพานะบะอิเจน่ะยุ่มยาวยุ่มพาวไปโยกิบมาทำได้วัดตะปาดนะบะคุยกี่หมายใครดีงำบอกถักตัวคนน่าจะกันนี่ให้ไปสิมาสู้ทำจะแกลองดูสินัมเบอร์สิโฟนตัวสอง7085 708566 Thank you MPC number พี่รักไปก่อน7085669830कक्चिंग बस पार्किंग एसोसिएशन की नंबर नहीं लास्ट बस तो पुंग क्या है गलत कर रहा हूँ तो हम कमेंट इबरे इबरे खुद ही मुझको था को हेलो हाँ ओजा आई करो सिंगल में 360 तो उधर पने बा आई इचे में खामनीपुर कॉलेज कक्चिंग दा रिलीफ कैंप दा लेबे इचे में खोज लाख पीबा सिंगल में 360 ऑफिस दा माई मिड ऑपरेशन तो बगी अदो होजिक से लास्ट बस हाइगद लास्ट बस से पुंग क्या दा हाइगद पीगे आई सोक ता इचे से ngai han jage तो बा बोये नम गाड़ी दो हाइड बने कनो लास्ट बस से पुंग नो मरी मी तरा दवाई दे हाइड कन तरा नहीं है तरा दवाई ओ होजिक बस कया लई जानो होजिक भाई बस अहुम ले दे होजिक अदुदी होजिक अमा हेक थोखिबा टाइमिंग हाइजि पुंग क्या ओइनी आइजु चप चाना ngai han jaramaगे अहुम मी ट्राइन होदे अमा लाकन होइदा अमा या खैनि होइदा अमा तथि बदा ngai ओ मथंगी सिदि मिनि क्या लेगा थोलकनी कनो मा मेट्रो हम ले ला तो कने कनो अहुम मिनि ट्राइन होदे लाकन ओ अदुगी बस तुगी नंबर दम तंग पिबिरक पयागरा ओ आ घर हां से नंबर लोनर मथंगी मैम खोगी बस की नंबर दो अदुगी दो लौजरगे अदुगा इचे गसु पाउ फाउना लगे को काय योबिरगे आई ओकम काय मचिन ngai लेरगे ननत्रा अदुदी इचेसु चानुपिसु हराव हराव युमदा यौरनी नत्रा अखोइ थिन्दसु याइदा करिनोदा मयाम सिनासु नुसीदना पंगाय हाइजरिबको अदो अखोइना थिन्दसु याइ हेबा अदो इचेगी दमक अखोइ सिंगमै श्री सि दैचे मैम नुसीबिदना खुदोल तंबिरकपा मतेंग पांबिरक पोचै खरा लैयेबको इचे अदो इचेदा अखोइ खुदोल तमननबा होनजगे अपाम अपाम पोचै खरा हाइतारे इचेना सी पामी दो अदो खल्लब मतुंगदा अखोइना इचेगी इचागी हाइतारे इचानुपीगी सुमाइ साननबा सानपो क्याम लैये अदो होरेन खल्लसे याइको अदुगा मयामना मतेंग पांगबिनिंगी हाइना अखोइ थाबिरकलिबा सिंगसी हानना थागचरी सिंगमै 360 की दमक्तदि अखोइना ओपनली फंड राइज तौदे मयाम नुसीबिदना अखोइदा पाबुंग लेगिदबगी इमा लेगिदबगी आई इनाउपा लेगिदबगी अमदि आई इचागी मिंगदा आई इचागी बर्थडे की मिंगदा लोपा 500 कटपीगे लिसिंग कटपीगे सिंगमै 360 तौजरिबा थबक थौरम सिंगसिदा एप्रिशिएट तौबगी सुमाइनागा एप्रिशिएशन पोस्ट हाइतारे अखोइना थागचरो मतुंगदा सुमाइना अंगम मतेंग सिंग पांगबगी सिस्टम मक्ति लैरी अदुगा थवैना अखोइना सिंगमै 360 की मोबाइल नंबर जीपे नंबर हापगा ओपनली फंड राइज तौबगी थबक तिंगा सी फावबा तौदरी मतुंगदासु तौजरोय हाइबसिनी तंगाइ फदबा मयामगी समना हादो इचेगी से प्रॉब्लम लैरेन खलो इचेगी मोबाइल नंबर जीपे हापगा अखोइना ओपनली तौरप याय अदो अखोइगी ओइनादि इसागी ओइना मोबाइल नंबर जीपे हापगा पब्लिक तगा उत्तना खोतना एस आई पैसा हापिरो आई दु तौगे दा तौगे हाइबना चिंगबो यारिगे कोई तौजदे ngमजबा खरा तौबनी हाइतारे सिंगमै 360 न होनाजरिबा खरासी खोइगी ngमजबा लेवल ला होनाजबनी पुनम अखोइना ngमनी हाइबदि लैते पुनम ngमनी हाइबदि लैते अंगम खरा होनाजबनी हाइबसिनिको कॉल तो समिरो इचेगी नंबर दे कॉल तौर से अदुम आई पाइगरगे इरा नते इचेगी फोन दो अदो कॉल तौर अदुगा ओकम ना कायदा ngairमगे हाइदोबा को सेप तो सलो जी कक्चिंग की ड्राइवर एसोसिएशन नंबर अदो मैम मतेंग पांगबीगे हाइबसे अखोइनासु जीपे से हापचदे मैम करिगुंबा इचेगी पर्सनली पांगनिंगे हागना अखोइगी कक्चिंग की रिलीफ कैंप सिदा दुम पाउ फाउबिरगे इचेगी मतेंग पांगबीबे यागनिको अदुगा अखोइनादि इचेगी दमकता फंड राइजिंग तौबदि लेजदे हाइबसिने मैम थमजनिंगिसे इचेगी दमकता क्रॉसा ओइनाबा अखोइगी माइकैदगी ngasai लिसिंग अमा अखोइ पांगजबने दो कैश ओइना इचेगी होजि हनबदा मतेंग ओइनाबा अकाउंट तुगी इचे ngasai लिसिंग अमा चंगदि चंगाबा नथ्रा अदो कैश ओइना लुपा लिसिंग अमा तंगा इचेगी साइट त पिजागे अखोइगी सिंग मैट्रिक्स ह्यूमैनिटी फंड दगी अदो मयामदा अखोइना थवैना इचे सिगी दमकता पैसा नीनबगी दमक हाइता इचेगी लाइफ थाजरक नते हाइबे क्लैरिफिकेशन सिमसु पिजागे हेलो ना वाइस नै पुंग क्या दा छि कनो छिंगमै वाइ खोमना काय दे ngai रंगे ए ओक्रम ले काय दा ओ स्टार्ट तौदोरा ओक्रम ले काय ओक्रम ले काय हायो ओक्रम ले काय ओ ओक्रम ले काय ngai मगे मचिन गी दा ओ ngamo खंगब्रा ओक्रम ले काय खंगब्रा ओके अदुदी थुजनब तौरसे थोकसु थोलक तोरे हाइ इचे को इचे मिट ऑपरेशन तौलोर मतुंगदा अमु हन्ना इचे मयांग अमु उनसि को ना फरे हाकन आई लावसु लाके आदा को हाइदि मतांग बु चानागने खुजु कक्चिंग अदुम लाई हाइतारे तुना इचे गी मना का चंगरके इचे न सोना कन हाइगलक पतांजा ओरगना अदुम कोइसु अदुम
ꯀꯩꯅꯣ ꯇꯧꯖꯒꯦ ꯇꯥꯟꯖꯥ ꯆꯥꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯌꯥꯏꯗꯅ ꯍꯣꯏ ꯂꯥꯛꯀꯦ ꯍꯣꯏ ꯑꯗꯣ ꯃꯌꯥꯝꯅ ATM ꯈꯨꯜꯂꯦꯁꯨ ꯍꯥꯏꯕꯤꯌꯨ ATM ꯀꯥꯔꯗ ꯈꯨꯟꯕꯤꯔꯤꯗꯣ ꯃꯌꯥꯝ ꯏꯟꯕꯣꯛꯁꯇ ꯑꯗꯨꯝ ꯅꯝꯕꯔ ꯍꯥꯏꯇꯥꯔꯦ ATMꯒꯤ ꯅꯝꯕꯔꯗꯣ ꯌꯥꯎꯔꯒ ꯊꯥꯖꯟꯕꯤꯔꯛꯑꯣ ꯑꯗꯣꯝꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃꯁꯨ ꯊꯥꯖꯟꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯅ ꯕꯦꯡꯛꯇ ꯄꯥꯎ ꯄꯤꯔꯅꯤ ꯕꯦꯡꯛꯅ ꯉꯁꯥꯏ ꯀꯁꯇꯃꯔꯒꯤ ꯃꯃꯤꯡꯗꯨ ꯀꯁꯇꯃꯔ ꯅꯦꯝꯗꯨꯗ ꯀꯣꯜ ꯇꯧꯔꯅꯤ ꯑꯗꯣ ꯑꯗꯣꯝꯒꯤ ꯅꯝꯕꯔ ꯄꯤꯔꯒ ꯃꯄꯨꯁꯤꯒ ꯑꯗꯣꯝꯒ ꯄꯥꯎ ꯐꯥꯎꯅꯍꯜꯂꯒ ꯈꯨꯠꯁꯤꯟꯅꯕꯒꯤ ꯐꯣꯇꯣ ꯑꯃꯇꯪ ꯊꯥꯕꯤꯔꯛꯑꯅꯤ ꯁꯤꯁꯤꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯋꯥꯔꯀꯤꯡ ꯃꯦꯀꯥꯅꯤꯖꯝ ꯑꯗꯣ ꯃꯌꯥꯝꯅ ꯑꯦꯅꯤ ꯄꯣꯠ ꯈꯨꯟꯕꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯑꯦꯅꯤ ꯑꯩꯈꯣꯏꯅ ꯍꯦꯜꯞ ꯇꯧꯕ ꯌꯥꯕ ꯑꯦꯔꯤꯌꯥꯁꯤꯡ ꯑꯗꯨꯝ ꯇꯧꯖꯒꯦ ꯑꯗꯣ ꯏꯟꯕꯣꯛꯁꯇ ꯑꯗꯣꯝꯒꯤ ꯄꯦꯟꯗꯕ ꯈꯣꯠꯇꯕ ꯂꯩꯇꯥꯔꯒꯁꯨ ꯃꯦꯁꯦꯖꯇ ꯏꯟꯕꯣꯛꯁ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯍꯥꯏꯇꯥꯔꯦ ꯂꯣꯏ ꯄꯤꯖꯕꯅꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯤꯒꯤ ꯃꯦꯇ꯭ꯔꯤꯛꯁꯦ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯐꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯂꯩꯇꯥꯔꯁꯨ ꯑꯩꯈꯣꯏꯅ ꯄꯕ꯭ꯂꯤꯛꯂꯤ ꯍꯥꯏꯗ꯭ꯔꯒꯁꯨ ꯏꯟꯕꯣꯛꯁꯇ ꯑꯗꯨꯝ ꯁꯤꯒꯤ ꯃꯦꯇ꯭ꯔꯤꯛꯁꯦ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯐꯟꯗ ꯑꯉꯝꯕ ꯄꯥꯡꯖꯒꯦꯅ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯦꯇ꯭ꯔꯤꯛꯁꯤꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯖꯤꯄꯦ ꯅꯝꯕꯔ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯗꯨꯝ ꯑꯗꯣꯝ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯁꯤꯒꯤ ꯃꯦꯇ꯭ꯔꯤꯛꯁꯤꯒꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯐꯟ ꯍꯥꯏꯕ ꯁꯤꯁꯤꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯅꯤꯡꯕ ꯂꯩꯇꯥꯔꯁꯨ ꯌꯥꯝꯗꯕ ꯂꯨꯄꯥ 50 ꯑꯣꯏꯔꯁꯨ 100 ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯄꯥꯡꯅꯅꯕꯒꯤ ꯃꯐꯝꯗꯨꯃꯗꯤ ꯂꯩꯖꯔꯤꯀꯣ ꯀꯔꯤꯒꯤꯅꯣꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯥꯡꯖꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯄꯥꯡꯖꯕꯅꯤ ꯑꯩ ꯇꯁꯦꯡꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯇꯁꯦꯡꯅ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯐꯪꯉꯝꯗ꯭ꯔꯒꯗꯤ ꯁꯤ ꯃꯦꯇ꯭ꯔꯤꯛꯁꯤꯅ ꯉꯁꯤ ꯉꯝꯖꯔꯤꯕ ꯊꯧꯗꯥꯡ ꯃꯌꯥꯝꯁꯤ ꯉꯝꯃꯝꯗꯕꯁꯨ ꯌꯥꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯏꯆꯦꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯨꯄꯥ 1,000 ꯄꯤꯅꯕ ꯂꯥꯡꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯀꯦꯠꯇꯒꯤ ꯅꯠꯇꯦ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄ ꯁꯦꯟꯐꯝꯁꯤꯡꯗꯨꯅꯤ ꯍꯥꯏꯖꯕꯅꯤꯀꯣ ꯑꯗꯨꯅ ꯏꯆꯦꯒꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯄꯤꯖꯒꯗꯣꯏꯁꯦ ꯏꯆꯦ ꯑꯆꯣꯏꯕꯁꯨ ꯌꯥꯎꯔꯦ ꯑꯆꯣꯏꯕ ꯄꯤꯔꯒꯦꯀꯣ ꯕꯁꯀꯤ ꯚꯔꯥ ꯀꯩꯀꯥ ꯑꯣꯏꯅꯕ 500 3 4 ꯁꯨꯕ꯭ꯔꯣ ꯏꯆꯦ ꯚꯔꯥ ꯑꯣꯏꯔꯅꯤꯀꯣ ꯂꯧꯕꯤꯔꯛꯎ ꯑꯗꯨꯒ ꯄꯣꯠ ꯈꯔꯁꯨ ꯄꯤꯔꯒ ꯂꯥꯛꯑꯣ ꯃꯌꯥꯝ ꯂꯥꯏꯠ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ inbox tawbiro mayam any pot khun matam do inbox tawbiro do iche su thadok na ba tawjage thuna yang na bus to nang na ba ko thank you mayam share tawbira mo iche bu su thuna yang na phabu ore sanu haidana ko iche ge ming rina ko bani ko rina ning thousam iche su thuna yang na phabu ore sanu iche thuna yang na pharsi ko wa farage mayam gi mating de ge fajarage sanu pi babai tawro mayam da babai to